ꯑꯣꯛꯁꯥ ꯂꯩꯔꯨꯁꯦ. ꯉꯁꯤꯗꯤ ꯑꯣꯛꯁꯥ ꯆꯥꯁꯦ. ꯑꯗꯣ ꯆꯥꯔꯥꯗꯤ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯆꯥꯛꯇꯤ ꯆꯥꯗ꯭ꯔꯦ ꯑꯩ. ꯏꯇꯣꯝꯇꯁꯨ ꯑꯣꯏꯕ ꯑꯗꯨꯒꯤ ꯆꯥꯅꯤꯡꯗꯕ. ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯁꯦ ꯑꯩꯒꯤ ꯑꯍꯥꯟꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣ ꯅꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯕ꯭ꯂꯣꯛ ꯍꯥꯏꯒꯗ꯭ꯔꯥ. ꯑꯗꯨꯅꯦ ꯑꯩ ꯃꯌꯥꯝ ꯍꯣꯔꯦꯟ ꯑꯣꯛꯁꯥ ꯌꯧꯔꯀꯥꯟ ꯊꯦꯡꯅꯔꯁꯤ. ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏ. ꯑꯩꯗꯤ ꯃꯥꯏꯁꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯐꯝꯅꯦ. ꯑꯗꯣ ꯑꯩꯁꯦ ꯀꯔꯤ ꯆꯥꯁꯤꯒꯦ? ꯍꯪꯒꯥꯝ ꯐꯪꯉꯦ. ꯍꯪꯒꯥꯝ ꯑꯗꯨꯝ ꯊꯥꯛꯁꯤꯔꯥ? ꯍꯪꯒꯥꯝ ꯊꯥꯛꯄꯅ ꯐꯕ꯭ꯔꯥ? ꯍꯪꯒꯥꯝ ꯑꯃ ꯄꯥꯏꯁꯜꯂꯒꯦꯁꯦ. ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯍꯪꯒꯥꯝ ꯑꯃ ꯄꯥꯏꯁꯜꯂꯒꯦ. ꯑꯇꯩꯗꯤ ꯌꯥꯔꯦ. ꯈꯪꯒꯦ ꯐꯗꯤꯒꯣꯝꯁꯦ ꯂꯨꯄꯥ ꯑꯃꯒ ꯄꯩꯁꯥ 10 ꯄꯤ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯂꯨꯄꯥ ꯀꯩꯅꯣ ꯄꯤ ꯃꯥꯜꯂꯦ. ꯂꯨꯄꯥ ꯀꯌꯥ ꯍꯥꯏꯅꯤ? 80 ꯃꯌꯥ ꯄꯤ ꯃꯥꯜꯂꯦ. ꯂꯨꯄꯥ 30 ꯄꯤ ꯃꯥꯜꯂꯦ. ꯃꯈꯨꯠ ꯃꯆꯥꯁꯤꯗ ꯑꯩ ꯇꯥꯔꯦ. ꯌꯥꯗ꯭ꯔꯦ. ꯑꯣꯛꯁꯥ ꯌꯣꯟꯐꯝ ꯂꯧꯔꯦ. ꯑꯣꯛꯁꯥꯁꯦ ꯃꯈꯟ ꯃꯈꯟꯅꯤ. ꯃꯅꯨꯡꯁꯥꯁꯨ ꯌꯥꯎꯔꯦ, ꯁꯔꯨ ꯌꯥꯎꯔꯦ, ꯑꯩ ꯃꯦꯆꯤꯟꯅ ꯇꯧꯔꯒ ꯀꯛꯄ ꯌꯥꯎꯔꯦ. ꯑꯗꯣ ꯑꯩꯒꯤꯗꯤ ꯁꯤꯁꯤ ꯂꯧꯔꯒꯦ. ꯁꯤ ꯃꯊꯛꯇ ꯄꯤꯁ ꯑꯀꯛꯄꯁꯨ ꯂꯩ. ꯄꯤꯁ ꯑꯀꯛꯄꯁꯨ ꯂꯧꯔꯒꯦ. ꯁꯤꯒ ꯒꯦꯠ ꯈꯔ ꯌꯥꯎꯕꯁꯦ ꯁꯤ ꯂꯧꯔꯒꯦ. ꯂꯨꯄꯥ 3ꯒ ꯄꯩꯁꯥ 19. ꯀꯌꯥꯝ ꯄꯤꯕ? 1,400 ꯀꯌꯥꯝ ꯄꯤꯕ ꯃꯥꯜꯂꯦ. ꯁꯤ ꯂꯩꯔꯦ. ꯑꯣꯀꯦ. ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩ ꯏꯔꯨꯖꯕ ꯂꯣꯏꯔꯦ. ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯉꯁꯤ. ꯂꯥꯏ ꯙꯨꯛ ꯊꯥꯔꯦ. ꯑꯩꯒꯤ ꯏꯁꯣꯔ ꯃꯆꯥ ꯑꯃ ꯂꯩ ꯁꯤꯗ. ꯎꯕ꯭ꯔꯥ? ꯑꯩꯅ ꯍꯦꯛ ꯈꯣꯏꯔꯝꯖꯕ ꯏꯃꯣꯏꯅꯨ, ꯏꯕꯦꯟ ꯏꯃꯣꯏꯅꯨ. ꯑꯗꯨꯗꯤ ꯆꯥꯛꯈꯨꯝꯗ ꯂꯦꯠꯁ ꯒꯣ. ꯑꯗꯣ ꯁꯤꯗ ꯂꯩꯔꯤ ꯃꯌꯥꯝꯁꯤꯅꯤ. ꯑꯩ ꯁꯦꯝꯖꯤꯜꯂꯛꯑꯒꯦ. ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ. ꯕꯥꯏ. ꯃꯣꯏꯒꯤ ꯁꯤꯒꯤ ꯂꯝꯁꯤꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯀꯣꯜ ꯂꯤꯛ ꯆꯥꯝꯅꯕꯁꯦ ꯁꯤꯁꯦ ꯑꯗꯨꯝ ꯏꯁꯤꯡ ꯊꯛꯅꯕ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ. ꯗ꯭ꯔꯤꯡꯀꯤꯡ ꯋꯥꯇꯔ ꯏꯁꯤꯡꯁꯦ ꯁꯤꯒꯤ ꯑꯩꯈꯣꯏ ꯀꯣꯜ ꯂꯤꯛ ꯆꯥꯝꯅꯕ ꯁꯤꯒꯤ ꯏꯁꯤꯡꯁꯦ ꯁꯤꯅ ꯑꯗꯨꯝ ꯏꯁꯤꯡ ꯊꯛꯅꯕ ꯑꯣꯏꯕ. ꯏꯁꯤꯡ ꯇꯣꯉꯥꯟꯅ ꯊꯛꯅꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯦꯕ. ꯑꯗꯨꯝ ꯑꯦꯅꯤꯋꯦꯔ ꯇꯥꯔꯤꯕ ꯏꯁꯤꯡꯁꯤꯡꯁꯦ ꯂꯣꯏꯅ ꯊꯛꯄ ꯌꯥꯍꯟꯕ ꯍꯥꯏꯇꯥꯔꯦ. ꯁꯤꯗꯤ ꯌꯥꯝ ꯐꯩ. ꯃꯅꯤꯡꯒ ꯋꯣꯡ ꯀꯥꯔꯒ ꯁꯤ ꯂꯩꯔꯦ. ꯌꯥꯏ ꯌꯥꯗꯦ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯑꯣ. ꯍꯪꯒꯥꯝ ꯈꯔꯒ ꯇꯧꯔꯒ ꯊꯣꯡꯕ ꯂꯣꯏꯔꯦ. ꯑꯩ ꯆꯥꯛꯁꯤ ꯂꯩꯔꯦ. ꯒ꯭ꯌꯥꯁ ꯁꯦꯡꯗꯣꯛꯑꯝꯃꯦ. ꯏꯁꯥ ꯅꯥꯟꯅ ꯊꯣꯡꯕꯗ ꯑꯃꯨꯛ ꯅꯥꯟꯅ ꯊꯣꯡ ꯌꯥꯅꯕ ꯁꯤ ꯂꯩꯔꯦ. ꯑꯩꯗꯤ ꯆꯝꯄ꯭ꯔꯥ ꯈꯔ ꯇꯤꯜꯍꯧ ꯈꯔꯒ ꯍꯥꯎꯅꯕ. ꯑꯗꯨꯗꯤ ꯆꯠꯂꯁꯦ.